La 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 la. Ha ha ha. La 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 la. Tema, wakil yam nungay mali ko. Ay ma, ibungo. Isay ngang banok pa haibasidiне. Punsi sangale hainaribani ni hendoybo. Hoy ne, adunara khangde. Itay mase, sa adung phazara layeba. Ho, noina nungsibagi wairamnida. Ado, kaya hairoo haino nangibo. Tema, makhayam to bibiro ba? Ho ho hoy. Haima, itay madi ngasidi chanaba bo amata laitido ibungo. Tema, cha na baga thoina khamba jana tida khoidi. Nongmagi itay mana haiba yuje. Thau udradi laiba ngamba jana tida. Ado Suras, nang ngasidine lupa chawada piramdaba yadeko. Itay mane yam thuna musing birakeba. Hera itay ma, lupa chawang khatabu. Pitho loire kedorogi. Nanaw lai jeje itay magi damak tanine. Awat pa yingjanabani ne itay magi damak ta ai lairiji. As, inawgi watasidi idum ikaire daidi. Thambal, naghaim to piro. Haima, tahdiren, haizaragi, pambiyo ko ngaktang. Ai chalagi itay ma. Ho ho hoy. Ado, ngasay itay mana haiba sendo. Ai jipeda kapa ne do. Ai thoye itay ma. Soiba yadeko Hoy Suras. itay ma. Masi angang naha oina jurai jura malene. Thambal, pakhang mana nangi nakta laga nisa khai base. Ay am sawning. Tahdiren, angangina sumlaksari bahaiduni. Somdo ina pambiru lao sitada. Ay haizaragi. Ado tada. Aina ngarang haiba senpamdu kamay tawbuno. Nang na haibu ay nakadabo yaro dun. Ado kay disinaga nang ba? As, khangdida tada. Ichanupa ahal ama boarding da layrido. Sale sina mugtaiba changkibasina. Aine kokang haurabani. Nang kem thasarano. Ay laisiti. Kaday puthoro. Masi day krangan hanjan ge. Hoi, puthorage. Dada, horendine sanabado kari no ahauba khara ngaujaramge. Khara ngana lakpiyu ko. Thambal, nangi bender sida nomag heng lahodradi ayse pothaba amta yadre. Haima, tadagi watasidia. Ay sune, tadane hek bender sida changa amdraba. As, numito mamapung ipa phadabagum tawribani. Ado, ay nangasay haiba senpamdo. Kauni ko. Soiroine, adugi bo. Hoi, dada, si, thaksanbiro. Bema, nang musidang talaw ne. Wari im sa sine. Kaya hige ma. Adoy ma, asidi ka hinjang thong sige. Hai, hinjang ga lairi. Ngai khone nang bo. Ibung se ka inda haidra bo nang bo. Khara hai ko. Lekai na maro lama jibon ngang na bane. Ima, ay so haiba yabadi hairabani. Haida haijiluragana, ay ngonda onsilaga, ngangba, jayba, phubekta tawi. Ay so kay haigadabano khangdre. Mane, khara hemalabani. Madugi thambala ba yuyon bido. Nupa subido. Mana nupa khuding makse hengo chawchandana ne. Nupa khuding makse loina samjangre. Mogi mane maku leiribado. Hoini maine so haidre. Ima, ay tambaldo fajana, wari saruge amta. Nangna wari sabe yaro. Khanaduna tokani. Imane talaga fajana hairuge. Imungasu wari sage. Mana ne lampanghe hen japro. Nangju ne chango imungja. Henjang do iron jaloko. Hoy ma.
이붕어, 하골로네 낭보. 따라보. 하골로 하이베네 낭보. 미시 아용 팅이네 낭보. As, anh ngã tung ghiền thì mà năng bộ à. Hujikse, pung aa yaurabani. Tumba matam natiye. Mi punawak thabak chatnadana loikrabane. As, akhoi mà gì thì bố cô, hầu ra tâm này. Ahing nong yai phawwa nathibong nayu do ngaw leirabanina. Hujik numit yung labasi phaw tumlibani ni ha. As, ngã hạc tum mà gì đó. Ông hầu rê. Haurakpai wa natine. Nangna tawrisi kaino ha. Laikai na ngangnarisi chumlibra ha. Natai ma thambana nangna khalisi karino. Asiangba hairaradi khumba ngamroinina. Aduk chakhattaba papki thabaktubu nangna tawge khalisibu karino. Imana haibase sum jadrabadine. Laikai mayam mamangda choptringaidane ima dine hu charaga sigadobani khangmu nang. Haugaluko. Kai chapirino. Kaino, ai jum 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 panhoga da miro. Chaning pham chaloine. Chumna sumang bani. Kaigino duk am saubiriduwa. Sawi wana tene. Nang jwang sang da ne. Uchi koran ko koline. Bina Mariam to buse. Ai pamde. Aina de. Iharisi topiro. Ada kainyang chaninge. Chaningba mairo ai thongeba. Ai chak charoi. Chak ha kono. Thambalgi vendor degi nabuk thanaba yudo thaktoiramni ne. Madui ke pamane. Nang thongate. Cholo so so. Ai nga pothage. Haujiktine aina ngangbuwa gase amata tani ngamroi. Mama adubu kaino. Hidang ni hidak. Ayuna ba phanaba. Adudi aiju kita thake ma. Ichati thakpa yadi. Masigi dakse yam phattabi dak niko. Mama. Kaino phatabai dakto. Mingoda pithai di. Yarise. Nangne nangi pagadabado adum patho. Hoi mama. Horen dine mamane insang ahobaga thongbiduini. Lairik paro ko. Thamba. Haima. Ine. Zangbiro. Phambiyo aduda ine. Ibe ma thamba. Nangse ichagumbini ne. Ini na haise. Nang lan na khanganu ba. Kaiwa phamoi birabano ine. Aibu baba mai ta tadre. Khoi dire na tuina ne. Nangi na cha lakpase. Mina kai ke no ya mahine ba. Nang na ne khara laktana ba hayu ko. Ine. Madu engon dai pham thokte da. Aidi sel phangnaba yu yonjabani. Kamaina ta dirin do lakano haigadoribano. Ine gi chanu pa do madu oina khambiyuda. Thambal. Ini na hajari base. Imuk debalagi matau do yeng mangam do na hairi bane. Nang wakhan khatan ti khanbiyu ba. Ado aibu kai daw haibano ine. Ta dirin di aina fana hairasune. Mafam sida lakano haibadi yagadaba mandribu ine. Hera thamba. Aina saide hairi base. Nang di sanda kita tiboy na thola male ne. Nupi nang na ne yadrabadi ne. Nupa mana henjam ngam pote. Bima nang lukhrabi ni. Na sa sem na hona bada. Yamna budi wai hai ba. Ini ju khangli bani. Adubu migi imung kai nabdi singanu ne bima. Hera ine. Ai sunga saidagi tag yauna tabani. Ine gi wadudi waka yaureda. Ai di hingba ngamnaba yuyonjabani. Masida aina nupa na hada irang toksindana. Lamchan naidabi orubadi nattedana ine. Oh nang che sai di phajana hairi bisi yadre na nang. Phai. Haigari ba nang akto. Nang nong madi soidana.
ꯍꯤꯛꯊꯔꯛꯀꯅꯤ ꯈꯪꯉꯨꯀꯣ ꯅꯪ ꯑꯩ ꯆꯠꯂꯦ ꯇꯥꯃꯣ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯀꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯊꯕꯛꯅꯤ ꯊꯕꯛ ꯀꯩꯅꯣ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ ꯁꯨꯝ ꯍꯪꯕ ꯌꯥꯗ꯭ꯔꯕꯣ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯦ ꯇꯥꯃꯣꯅ ꯐꯖꯅ ꯁꯨꯝ ꯈꯜꯂꯩꯔꯗꯤ ꯀꯃꯥꯏꯅ ꯄꯥꯟꯃꯤꯟꯅꯗꯣꯏꯅꯣ ꯐꯖꯅ ꯈꯟꯕꯗꯤ ꯀꯩꯅꯣ ꯍꯥ ꯀꯩꯅꯣꯕ ꯅꯝꯃꯥꯏ ꯈꯨꯄꯥꯡ ꯄꯥꯛꯇ ꯆꯠꯇꯅꯦ ꯇꯥꯃꯣꯅ ꯁꯥꯎꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯊꯝꯕꯥꯜꯒ ꯎꯅꯒꯅꯨ ꯃꯥꯒꯤ ꯕꯦꯟꯗꯔꯗ ꯆꯪꯒꯅꯨ ꯍꯥꯏꯕꯒꯤꯗꯃꯛꯇꯔꯣ ꯅꯪꯅ ꯅꯆꯤꯟ ꯁꯥꯎꯒꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯀꯩꯝꯇ ꯈꯜꯂꯝꯗꯕ ꯑꯩ ꯋꯥꯈꯜꯁꯦ ꯅꯪꯅ ꯅꯝꯃꯟ ꯊꯝꯕꯥꯜꯁꯦ ꯍꯣꯟꯗꯣꯔꯦꯅꯦ ꯍꯥ ꯑꯩꯒꯤ ꯊꯝꯕꯥꯜꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯒꯦ ꯅꯪ ꯅꯃꯤꯠꯇꯨ ꯎꯔꯕꯣ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯒꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯉꯣꯏꯗꯣꯏꯅꯣ ꯅꯪ ꯑꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥ ꯑꯩꯅ ꯊꯝꯕꯥꯜ ꯌꯨꯝꯁꯤ ꯄꯨꯁꯤꯜꯂꯛꯄꯗ ꯅꯪ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯅꯪ ꯍꯥꯠꯇꯣꯛꯎꯔꯥ ꯍꯥ ꯍꯩꯃꯥ 이붕아 타도입니 이붕아 타도지 타도 ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯍꯧꯖꯤꯛꯄꯣ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯕ ꯃꯇꯝꯂꯣ ꯐꯩ ꯉꯁꯤꯗꯤ ꯈꯪꯉꯤꯗꯅ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯖꯜꯂꯛꯑꯣꯏꯕ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯑꯩ ꯌꯨꯝ ꯁꯨꯡꯆꯪ ꯆꯪꯉꯛꯑꯣꯏ ꯍꯟꯖꯤꯜꯂꯛꯀꯅꯨ 시그레수 시그러 ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯕꯣ 이ቤ마 ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯏꯅꯦꯅ ꯇꯥꯔ ꯄꯩꯁꯥ ꯄꯤꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯀꯥꯏ 1,000 ꯑꯝꯇ ꯂꯧꯒꯦꯕ꯭ꯔꯣ 1,000 ꯀꯥꯏꯅ ꯅꯅꯦꯅ ꯄꯤꯔꯛꯏꯁꯦ ꯂꯨꯄꯥ 900 ꯈꯛꯇꯅꯤ ꯁꯤꯁꯨ ꯂꯧꯕ ꯌꯥꯔꯣꯏ ꯍꯞꯇꯥ ꯍꯨꯟꯒꯗꯧꯕ ꯄꯩꯁꯥꯅꯤ ꯏꯃꯥ 1,000 ꯁꯨꯗ꯭ꯔꯁꯨ 900ꯗ ꯄꯤꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯇꯧ ꯂꯩ ꯍꯥꯏꯕ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯃꯔꯝ ꯆꯥꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯦ ꯊꯝꯕꯥꯜꯒꯤ ꯕꯦꯟꯗꯔꯗꯣ ꯍꯨꯟꯇꯣꯛꯑꯝꯒꯗꯧꯕ ꯑꯣꯏꯔꯤꯅꯤꯅꯦ ꯑꯁ ꯏꯃꯥ ꯋꯥꯊꯤꯗꯣ ꯉꯥꯡꯉꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦꯕ ꯄꯩꯁꯥꯗꯣ ꯁꯠ ꯄꯤꯔꯛꯑꯣꯁꯦ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯏꯃꯨꯡꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯂꯣꯏ ꯂꯪꯒꯥꯏꯗꯣꯏꯅꯦ ꯂꯪꯈꯥꯏꯌꯨꯅꯦ ꯊꯨꯒꯥꯏꯌꯨ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯑꯇꯥꯡꯕ ꯂꯩꯔꯗꯅ ꯅꯪꯁꯦ ꯄꯥꯈꯪꯅꯤꯅꯦ ꯄꯥꯈꯪ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯃꯧ ꯂꯨꯈꯥꯕꯤꯒꯤ ꯃꯅꯥꯛꯇꯨꯗ ꯁꯨ ꯅꯩꯗꯨꯅ ꯂꯩꯔꯒ ꯏꯃꯥ ꯅꯆꯥꯁꯦ ꯑꯉꯥꯡ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯅꯆꯥ ꯇꯧꯕ ꯊꯕꯛꯇꯅꯦ ꯏꯃꯥꯅ ꯌꯦꯡꯁꯤꯟꯕꯒꯤꯅꯦ ꯃꯊꯧ ꯇꯥꯗꯦ ꯄꯩꯁꯥꯗꯣ ꯄꯤꯗꯕ ꯌꯥꯔꯣꯏ ꯏꯃꯥ ꯁꯠ ꯄꯤꯔꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯏꯃꯨꯡꯁꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯅꯪꯅ ꯀꯩꯗꯧꯗꯣꯏꯕ ꯃꯍꯥꯆꯟꯗꯥꯟ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗꯧꯅ ꯅꯪꯅ ꯅꯅꯩ ꯀꯥꯏꯁꯤꯗ ꯂꯩꯕ ꯃꯧ ꯌꯨ ꯌꯣꯟꯕꯤꯗꯨ ꯂꯨꯝꯂꯤꯕꯅꯤꯅ ꯍꯥ ꯃꯃꯤꯠ ꯇꯥꯡꯕꯤ ꯑꯣꯏꯒꯦꯔꯥ ꯃꯈꯣꯡ ꯇꯦꯛꯄꯤ ꯑꯣꯏꯒꯦꯔꯥ ꯂꯩꯁꯥꯕꯤ ꯑꯃ ꯌꯨꯝꯁꯤꯗ ꯄꯨꯁꯜꯂꯛꯑꯣ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏꯌꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯧ ꯂꯨꯈꯥꯕꯤꯁꯤꯗ ꯅꯪꯅ ꯄꯩꯁꯥ ꯊꯥꯗꯔꯤꯕꯁꯤꯅꯤꯅꯦ ꯏꯃꯥꯅ ꯉꯛꯂꯤꯕꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯤꯔꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣ 이붕어 야로이 미 낭보 야다 퍼뜨리버너 낭보 합다 온게도 못 빠이샤네 봐 통나 받기들에다 꼬마세야 ꯊꯝꯕꯥꯜ ꯈꯔ ꯌꯥꯝ ꯍꯩꯖꯜꯂꯨ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯄꯦꯟꯅ ꯊꯛꯀꯦ ꯇꯥꯗꯤꯔꯦꯟ ꯑꯁ ꯐꯅꯌꯥꯝꯗꯤ ꯌꯥꯝꯈ꯭ꯔꯦ ꯊꯛꯂꯤꯁꯤ ꯀꯩꯅꯣ ꯏꯃꯨꯡꯒ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯕꯤꯔꯛꯄ꯭ꯔꯣ ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗꯒ ꯍꯟꯖꯤꯜꯂꯔꯣꯏ ꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯗꯤ ꯀꯥꯏꯗ ꯂꯩꯗꯣꯏꯕ ꯗꯦꯕ꯭ꯂꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯇꯧꯕꯤꯒꯅꯨꯀꯣ ꯇꯥꯗ ꯌꯨꯝꯗ ꯍꯟꯖꯤꯟꯕꯤꯌꯣꯕ ꯊꯝꯕꯥꯜ ꯅꯪꯅ ꯑꯩꯒꯤ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯅꯪꯁꯨ ꯅꯆꯥ ꯁꯦꯝꯕ ꯉꯝꯅꯕ ꯅꯨꯄꯥ ꯀꯌꯥꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯥꯡ ꯊꯥꯔꯤꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯂꯥꯡꯗꯨꯁꯨ ꯊꯨꯔꯕ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯉꯥꯅꯤ ꯇꯥꯗꯤꯔꯦꯟ ꯉꯁꯤꯗꯤ ꯇꯥꯗꯤꯔꯦꯟꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯅꯨꯡꯉꯥꯏꯗ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯀꯩꯅꯣ ꯑꯗꯨꯕꯨ ꯑꯩꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ
tꯁꯦꯡꯅ ꯉꯥꯎꯔꯕ ꯃꯤꯅꯤ ꯑꯩ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯇꯥꯗꯒꯤ ꯋꯥꯇꯥꯁꯤꯗꯤ ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯑꯗꯨꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯥꯟꯇꯤ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏ ꯍꯦꯔ ꯇꯥꯗꯤꯔꯦꯟ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯑꯩꯈꯣꯏꯅꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯀꯩꯗꯧ ꯆꯠꯆꯔꯨꯅꯤ ꯍꯥꯏꯒꯦ ꯌꯨꯝꯗ ꯅꯠꯇ꯭ꯔꯕꯁꯨ ꯊꯝꯕꯥꯜ ꯑꯩꯒꯤ ꯕꯦꯟꯗꯔꯗ ꯑꯗꯨꯝ ꯎꯅꯔꯤꯕꯁꯤꯗꯤ 이때마 ꯍꯩꯃ ꯁꯨꯔꯖ ꯆꯪꯉꯣ ꯆꯪꯉꯣ ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯑꯩ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯍꯜꯂꯒꯦ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦꯀꯣ ꯇꯥꯗꯤꯔꯦꯟ ꯇꯝꯅ ꯆꯠꯄꯤꯌꯨꯀꯣ ꯁꯨꯔꯖ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯎ ꯌꯥꯝ ꯂꯥꯞꯅꯕꯗꯧꯅ ꯇꯣꯉꯥꯟꯅꯒ ꯐꯝꯃꯗꯅ ꯐꯝꯃꯨꯁꯦ 이때마 다디렌지 시대 또야 라한거든요 미나 그리는 막내고 ꯑꯁ ꯃꯤꯒꯤ ꯋꯥꯕꯨ ꯀꯩꯅꯣꯗ ꯁꯨꯔꯖ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯏꯇꯩꯃꯗꯤ ꯅꯪ ꯅꯠꯇꯕ ꯅꯨꯄꯥ ꯑꯇꯣꯞꯄꯗꯅꯦ ꯏꯇꯩꯃꯗꯤ ꯏꯔꯥꯡꯒ ꯍꯧꯖꯟꯗꯦꯀꯣ ꯏꯕꯨꯡꯉꯣ मधुदनीने ननावने इतेमा नाक्ति हेक्ता ꯍꯩꯃ चलनिसे ꯑꯗꯣ ꯑꯇꯩ ꯂꯥꯏꯔꯤ ꯁꯨꯔꯖ ꯅꯪ ꯄꯩꯁꯥ ꯄꯨꯔꯛꯑꯕ꯭ꯔꯣ पुजरे अदुबु यामदे लुपा 500 खतंगी यावरी ꯍꯣꯏꯗ 500ꯗ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯌꯥꯅꯕ ꯁꯤꯟꯕ ꯍꯥꯏꯗꯨꯅꯤ पैसा यामन्दना याद्रेनी तौइसे ꯁꯤ ꯏꯇꯩꯃ ꯁꯤ ꯂꯩꯔꯗꯤ ꯀꯔꯤꯅꯣ ꯈꯟꯅꯕ ꯌꯥꯔꯦ ꯍꯣꯔꯦꯟ ꯅꯪꯒꯤꯁꯨ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯃꯅꯇꯩꯃꯅ ꯊꯣꯡꯉꯝꯃ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣꯏ 이때마 ꯆꯥꯅꯕꯗꯣ ꯍꯣꯏꯁꯦ ꯁꯦꯝꯕꯤꯔꯣ ꯅꯪꯒꯤꯁꯨ ꯀꯔꯤꯅꯣ ꯈꯔ ꯍꯩꯕꯤꯔꯛꯑꯒꯦ ꯃꯍꯤ ꯃꯅꯥꯏꯗꯣ ꯐꯝꯃꯨꯀꯣ ꯍꯣꯏ 이때마 ꯊꯝꯕꯥꯜ ꯊꯝꯕꯥꯜ ꯗꯦꯕꯂꯥ ꯀꯩ ꯂꯩꯔꯦ ꯀꯥꯈꯠꯂꯣ 이놈 정우슬아 난 한번 나쁘나도 담바 ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯂꯥꯛꯏ ꯅꯪ ꯌꯣꯟꯕ ꯊꯣꯛꯄꯗ ꯐꯖꯅ ꯆꯨꯝꯅꯤꯌꯣ ꯑꯩꯒꯤ ꯅꯨꯄꯥꯗꯒꯤ ꯄꯩꯁꯥ ꯆꯨꯊꯣꯛꯑꯒ ꯌꯣꯟꯒꯦꯗꯤ ꯈꯟꯒꯅꯨ ꯏ ꯗꯦꯕꯂꯥ ꯅꯪꯒꯤ ꯋꯥꯗꯣ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯥ ꯋꯥꯔꯛꯀꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯔꯥꯜ ꯁꯤꯕꯤꯔꯤꯕꯅꯤꯅꯦ ꯅꯪꯅ ꯊꯦꯝꯗꯨꯅ ꯍꯤꯡꯉꯣ ꯇꯧꯁꯤꯟꯅꯗꯅ ꯑꯩꯒꯤ ꯅꯨꯄꯥꯗꯒꯤ ꯄꯩꯁꯥꯒ ꯂꯧꯊꯣꯛꯑꯒ ꯅꯆꯥꯒ ꯕꯣꯔꯗꯤꯡꯗ ꯊꯝꯗꯅ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯅꯤ ꯏꯕꯦꯝꯃ ꯅꯪ ꯅꯨꯄꯤꯅꯤ ꯅꯨꯄꯤꯒ ꯋꯥꯕꯗꯤꯅꯦ ꯅꯨꯄꯤꯅ ꯎꯐꯝ ꯊꯣꯛꯄꯅꯤ ꯀꯩꯅꯣ ꯗꯦꯕꯂꯥ ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯨ ꯑꯩꯅ ꯀꯧꯗꯨꯅ ꯌꯨ ꯄꯤꯊꯛꯄ꯭ꯔꯣ ꯃꯁꯥꯅ ꯂꯥꯛꯆꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯌꯥ ꯐꯥꯛꯇꯣꯛꯑꯒ ꯅꯝꯗꯅ ꯌꯨ ꯏꯟꯁꯤꯟꯕ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯉꯥꯡꯕ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯌꯨ ꯒ꯭ꯂꯥꯁ ꯑꯃ ꯅꯣꯡꯃꯒꯤ ꯊꯛꯍꯧꯗ꯭ꯔꯗꯤ ꯉꯥꯎꯔꯒ ꯆꯠꯈꯤꯒꯗꯧꯔꯦ ꯍꯥꯏꯕꯁꯦ ꯁꯤꯃꯁꯨ ꯅꯪ ꯈꯪꯍꯟꯕ ꯗꯦꯕꯗꯥꯁꯀꯤ ꯆꯟꯗ꯭ꯔꯃꯨꯈꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯀꯅꯨ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯒꯅꯤ ꯃꯤꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯕꯅꯣ ꯅꯪꯒꯤ ꯇꯧꯖꯕꯁꯦ ꯀꯔꯤꯅꯣ ꯅꯪꯒꯤ ꯏꯃꯨꯡ ꯀꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯦꯛꯇ ꯇꯥꯏꯅꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯪ ꯃꯤꯔꯥꯏꯕꯤꯔꯒ ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒ ꯑꯩꯅꯅꯤ ꯍꯦꯛꯇ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯣ ꯅꯪꯁꯦ ꯅꯨꯄꯤ ꯅꯠꯇ꯭ꯔꯕꯣ ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯃꯤꯔꯥꯏꯕꯤꯕꯤꯒꯤ ꯆꯩꯅꯥꯁꯦ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯤꯕ ꯄꯤꯁꯦ ꯅꯪꯒꯤ ꯀꯧꯇꯛꯇ ꯇꯥꯕ ꯑꯣꯏꯁꯅꯨ ꯃꯁꯤꯕꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯥꯞꯆꯜꯂꯝꯒꯦ ꯅꯪ ꯃꯁꯥꯒꯤ ꯅꯨꯄꯥ ꯋꯥꯔꯛꯄ ꯉꯝꯖꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯀꯥꯁꯨ ꯇꯥꯏꯅꯔꯤ ꯑꯩꯗꯤ ꯏꯆꯥ ꯊꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ ꯍꯣꯏꯅꯦ 이때마 이장 खरा हौलमो ननाव ngata heta kaptharake ꯍꯣꯏꯗ ꯏꯟꯁꯥꯡꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯅꯇꯩꯃꯅ ꯍꯦꯛꯇ ꯍꯥꯎꯅꯕ ꯁꯤꯜꯂꯝꯃꯗꯧꯅꯤ
ꯍꯣ ꯅꯪ ꯁꯦꯜꯗꯨꯗ ꯁꯣꯏꯍꯜꯂꯛꯀꯅꯣ ꯍꯣꯏ ꯅꯦ ꯏꯇꯩꯃ ꯑꯩꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯏꯇꯩꯃꯅ ꯍꯥꯏꯕ ꯋꯥꯗ ꯀꯔꯝ ꯀꯥꯟꯗꯕꯨ ꯁꯣꯏꯕ ꯌꯥꯎꯈꯤꯒꯦꯅꯦ ꯍꯥ ꯑꯩ ꯉꯟꯅ ꯂꯥꯛꯀꯅꯤꯀꯣ ꯏꯇꯩꯃ ꯃꯍꯤ ꯃꯅꯥꯏꯗꯣ ꯈꯔ ꯃꯔꯥꯡ ꯀꯥꯏꯍꯜꯂꯝꯃꯨꯀꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯣꯏ ꯅꯦ ꯏꯇꯩꯃ ꯐꯣꯟꯗꯤ ꯄꯤꯔꯛꯑꯣ ꯅꯪ ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯏꯃꯥ ꯇꯧꯕꯤꯔꯤꯁꯤꯕꯣ ꯐꯣꯟꯒ ꯃꯨꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯏꯃꯥ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯄꯤꯔꯣꯏꯌꯦ ꯄꯤꯔꯣꯏꯌꯦ ꯉꯥꯏꯈꯣ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯊꯝꯕꯥꯜ ꯅꯠꯇ꯭ꯔꯣ ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯑꯩꯅ ꯏꯇꯩꯃ ꯊꯝꯕꯥꯜ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯃꯥꯅ ꯁꯨꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣꯕ ꯏꯃꯥꯏ ꯄꯦꯝꯃ ꯀꯌꯥꯗ ꯉꯝꯈ꯭ꯔꯕꯅꯣ ꯁꯦ ꯍꯥꯏ ꯊꯝꯕꯥꯜꯁꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯅꯇꯩꯃꯅꯤꯅꯦꯍꯦ ꯁꯥ ꯐꯥꯎꯕꯅ ꯈꯜꯂꯣꯏꯗꯧꯕ ꯋꯥꯈꯟꯗꯨꯕꯨ ꯅꯪꯅ ꯈꯜꯂꯤꯕꯅꯤꯅꯦ ꯍꯥ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ ꯇꯨꯀꯠꯆꯩꯌꯦ 이따 뭐 이렇게 떠오르게 사과이 막디 나띠드나 ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪ ꯅꯇꯩꯃ ꯊꯝꯕꯥꯜꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯉꯝꯃꯔꯣꯏꯁꯤꯅꯤꯅꯦ ꯐꯩ ꯑꯗꯨꯛ ꯂꯩꯈꯥ ꯇꯥꯕ ꯊꯕꯛꯇꯨꯕꯨ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯗ꯭ꯔꯤꯉꯩ 이마부 하나 하러 세 이마부 하나 하고 세 한도시마 한도 내가 미양로 우딩에다 하러 세 그냥 나 받들이버노 세 마나 칼리베 와칸지부 까리노바 아이 람비 독병아 머로해봐 내가 미양진의 집원 강나라가 마시 뿜나막세 담바나 토한 방았더니 아이 담반가 와리 사다봐 야드레 담반 짱 기능아이코 ꯀꯩ ꯍꯥꯏꯒꯦ ꯏꯅꯦ ꯑꯩꯁꯦ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯕ ꯌꯥꯔꯒꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ 하이신 TV 아이나 낭기 윰시다 또이나 락바 뚜까째인해 아이 왬 하이게 마울루카비 낭나 행어 떡천드나 샤파캉세 솜두나 짜라바네 ꯑꯩꯅ ꯁꯨꯔꯁꯇꯒꯤ ꯄꯩꯁꯥ ꯆꯥꯊꯣꯛꯑꯦ ꯍꯥꯏꯁꯤꯕꯨ ꯏꯅꯦꯕꯨ ꯅꯃꯤꯠꯃꯛꯅ ꯎꯕꯤꯔꯕ꯭ꯔꯣ ꯂꯩꯀꯥꯏꯒꯤ ꯃꯊꯧ ꯂꯩꯇꯕꯤ ꯃꯤꯔꯦꯝ ꯈꯔꯅ ꯃꯤ ꯋꯥ ꯉꯥꯡꯅꯔꯒ ꯑꯩꯕꯨ ꯕꯗꯅꯥꯝ ꯍꯦꯛꯇ ꯁꯤꯕꯤꯔꯛꯀꯅꯨ ꯏꯅꯦ 야래 ꯅꯪ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯊꯝꯕꯥꯜ ꯅꯪꯉꯣꯟꯗꯅꯦ ꯏꯆꯥ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯀꯅꯨ ꯅꯛꯁꯟꯅꯒꯅꯨ ꯍꯥꯏꯕꯗ ꯅꯪꯅ ꯇꯥꯕꯤꯒꯗꯧꯕ ꯂꯩꯇ꯭ꯔꯦ ꯃꯁꯦ ꯅꯪ ꯈꯛꯇꯒꯤ ꯅꯔꯥꯟꯁꯨ ꯅꯠꯇꯦ ꯏꯅꯦꯅ ꯄꯥꯝꯕꯤꯔꯤꯁꯤ ꯀꯩꯅꯣ ꯋꯥꯀꯣꯏ ꯁꯨꯗꯅ ꯂꯩꯔꯅꯨꯅꯦ ꯑꯩꯅꯦ ꯊꯕꯛ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤꯀꯣ 야래 ꯊꯝꯕꯥꯜ ꯅꯪꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯆꯠꯈꯤꯅꯤꯌꯦ ꯑꯗꯨꯕꯨ ꯅꯪꯁꯨ ꯃꯃꯥ ꯑꯃꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯃꯁꯤꯗꯒꯤ ꯇꯥꯗꯅꯅꯦ ꯅꯪꯁꯨ ꯅꯆꯥꯒꯤ ꯃꯩꯅ ꯆꯥꯛ ꯄꯣꯛꯏꯀꯣ Bema, Debla, sakto ima ga cha ru lao. Ima, ai chaningdre. Nang na sak chal ti si kayam kuira. Na sa du loina sok pa tare ni he. Lao ima ga cha khra cha ru lao. Ima, ai chaningdre. Ima, ai sibu yumsigi mawoibada matig yam chadrabo. ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯒꯤꯅꯣ ꯇꯥꯃꯣꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯔꯥꯏꯕꯤꯔꯤꯁꯦ ꯑꯩ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ Bema, karino nang hari basibo. Imong dine, yum masigi lairen bine. Kari imong na yum ji thadok tu na satkani. Mana lampange hen ba yabra ne. Ima, mapurabana miraibirabi nupi amana hingadabasibo kari asaduno ima ay hiningdre ima ay hiningdre Kakon imong si. Thong na leina hingbatam. Yangoy. Ai na ne, lekai gi mara bai bising do. Wari sanara ma bani. Thamban do.
ꯃꯈꯥ ꯇꯥꯅ ꯌꯨ ꯌꯣꯜꯂꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯅ ꯋꯥꯔꯦꯟ ꯅꯒ꯭ꯔꯕꯅꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯌꯦꯡꯗꯤ ꯅꯃꯧꯅ ꯂꯨꯆꯤꯡꯗꯨꯅ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯨ ꯄꯨꯔꯒ ꯌꯨ ꯌꯣꯟꯕꯤ ꯊꯝꯕꯥꯜꯗꯣ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯒꯅꯤ ꯗꯦꯕꯂꯥ ꯑꯩꯒꯤ ꯏꯇꯤ ꯈꯪꯍꯟꯒꯅꯤ 이니 정어라. 야 내가 그건데 미안해. 야대만 강한 거다 보니 난 ngasi디. 시기는제 낭기는 근데 마얌 때 마얌 좀 부드러나 보네나. ꯀꯩꯒꯤꯅꯣ ꯏꯃꯥ ꯏꯕꯤ ꯃꯌꯥꯝꯁꯦ ꯍꯧꯅꯔꯒ ꯄꯨꯂꯞ ꯍꯦꯛꯇ ꯂꯥꯛꯏꯁꯤꯕꯣ 해 낭네네 어디 떠오르제? 내가 어디 떠오르제? 낭이 유용만 하자 다 없는 바 유용한 바 나와 있다바기 하래 아두디 났다더나 라이카기 파캉 마자 마얌 아데기디 미기 마투 마자 라이바 누파 그야 낭나 부산다나 주 비탁다나 산에 유래다나 पछा चुकतना मिगी इमु काय न सिन मनंजे अफाब नुपी नते ngasi디 강하다니 낭 ꯀꯩꯅꯣꯅꯦ ꯏꯅꯦ ꯍꯣꯏꯅ ꯉꯥꯡꯕꯤꯔꯤꯁꯤꯕꯣ ꯏꯅꯦ ꯍꯣꯏꯒꯤ ꯅꯃꯤꯃꯛꯅ ꯎꯕꯤꯔꯕ꯭ꯔꯣ ꯑꯩꯗꯤꯅꯦ ꯏꯆꯥ ꯊꯥꯛꯄ ꯉꯝꯅꯕ ꯌꯨ ꯌꯣꯜꯂꯤꯕ ꯑꯩꯅ ꯄꯥꯈꯪ ꯀꯅꯥ ꯃꯤꯒꯤ ꯏꯃꯨꯡ ꯀꯅꯥ ꯊꯨꯒꯥꯏꯈꯤꯕ ꯌꯥꯎꯔꯒꯦꯅꯦ 그래 야우들은 하리세 따라봐 하락과 하이제 아콜다 말아봐비 아콜다 할래 이부제 난디 마옳 아마 야우들은 라이브리 아콜다 이제 아두는 양 조금대로 ꯌꯥꯔꯦ ꯑꯩꯅꯦ ꯏꯅꯦ ꯍꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯁꯪꯗꯦ ꯑꯩ ꯆꯪꯉꯦ ꯌꯥꯔꯦ ꯀꯩꯗꯧꯕꯒꯤ 그리고 짱바 그래 낭나 나윤나 ꯀꯩ 사겠다는 나자 보딩데 탐면 누가리네 미기 마투 마자나 마샤 랑다나 미카 미샤 랑다나 마사 까이나 마투 마사 까이나 다나 로이레 아두가 난나 누가이나 레이리네 지야 하난 누가이레 난 누가이로 필로 Lekai ni aja na na pada nak kodi ma aja thamam lai tre dia ma nak kogi min jala khang ma ne na khai ne ma lam ni dia ma ꯀꯩꯅꯣꯅꯦ ꯏꯅꯦ ꯍꯣꯏꯅ ꯇꯧꯕꯤꯔꯤꯁꯤꯕꯣ na ꯑꯩꯅ ꯆꯥꯅꯤꯡꯉꯥꯏ ꯁꯤꯀꯤ ꯑꯃ ꯂꯩꯇꯕ ꯏꯆꯥꯒꯤ ꯐꯤ ꯊꯤꯅꯕ ꯂꯩꯇꯗꯅ ꯀꯉꯥꯎꯅꯕ ꯃꯇꯝꯗꯨꯗꯗꯤ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯆꯦꯡ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯃꯇꯦꯡ ꯇꯧꯕꯤꯈꯤꯕ꯭ꯔꯣ ꯊꯝꯕꯥꯜ ꯅꯪꯒꯤ ꯌꯨ ꯌꯣꯟꯐꯝ ꯊꯣꯛꯄꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯣꯜꯂꯣ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯀꯩꯁꯨꯝꯇ ꯍꯥꯏꯗꯤꯌꯦ ꯂꯩꯇ ꯂꯥꯏꯔ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯅ ꯌꯦꯡꯖꯐꯝ ꯊꯣꯛꯄꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯧꯁꯤꯟꯗꯅ ꯅꯪꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯂꯥꯏꯔꯗꯤ ꯂꯥꯏꯔꯗꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯉꯥꯎꯍꯟꯗꯨꯅ ꯊꯝꯂꯦ ꯅꯨꯄꯥ ꯑꯃꯅ ꯃꯤꯔꯥꯏꯕꯤꯕꯒꯤ ꯆꯩꯅꯥꯁꯦ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ dia ma koi jong sai ki ta ba ni anam nei tori ma tam je ngasi ngarang na te nang yo le bi dang si kui de anam na ha ni na mi tang de na khok te su no ma na ma na sui no mi je si su ro nang ju ne ngam na ngam no ni mo no dia ma ꯍꯦꯔ ꯏꯅꯦ ꯑꯩꯁꯨ ꯉꯝꯅꯕꯅꯤ ꯍꯣꯠꯅꯔꯤꯁꯦ ꯌꯨ ꯌꯣꯜꯂꯒ ꯑꯩꯗꯤ ꯆꯥꯈꯤꯗꯧꯔꯤ ꯑꯩꯗꯤ ꯌꯣꯟꯈꯤꯗꯧꯔꯤ ꯃꯌꯥꯝ ꯀꯩꯗꯧꯕꯤꯒꯦ ꯍꯥꯏꯕꯅꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯡ ꯆꯔꯥ ꯊꯛꯄꯤꯕ koi na ngang ni dia ma koi na sai di na ku sa yang na bo le ꯊꯝꯕ ꯅꯪꯅꯦ ꯍꯟꯇꯃꯨꯛ ꯑꯣꯏꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯒꯗꯤ ꯅꯪ ꯂꯩꯀꯥꯏꯁꯤꯗꯒꯤ ꯅꯪ ꯇꯥꯟꯊꯣꯛꯀꯗꯧꯅꯤ ꯍꯦꯟꯁꯨ ꯍꯦꯟꯕꯅꯤꯅ ꯍꯦꯟꯃꯜꯂꯦ ꯅꯪ ꯀꯣ ta di ma bi re je ma yang bo bi re je ta ne ta ko ya ro ko ma yang la ngang ni je nang ku do ni dia ma ꯗꯦꯕꯂꯥ ꯅꯪ ꯈꯪꯅꯤꯗꯅ ꯅꯪꯒꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕꯗꯣ ꯉꯁꯤꯗꯒꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯅꯪ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯍꯜꯂꯣꯏ Hello ꯍꯜꯂꯣ Sanathoi parents oibirabra ꯃꯥꯅꯦ ꯑꯩ ꯃꯃꯥꯅꯦ Sanathoi magi room da suicide tawrambadagi khudakta anakpu hospital da pukhatpane adubu kanba ngamkidre yaragadi khara lakpiyu ꯍꯜꯂꯣ